Samaram Football Club SFC Samaram Senduna Team Taragani Pada Group Mari Thokna Khaidoktuna March Thagi Kungani Thoidagi SFC Samaram gi ground da Chatharakiba 4th Samaram Trophy State Level Open Football Tournament 2026 ki mapu John FC Achanbi gaina oikre Mai paklaba team da sale oina lupa lakh amaga lising yangkhai gi mana fangkhre mana yenthokpagi thoram manung chana Samaram Kholdagi thoidok hendokna mai paklaba Women International National Level da gold medal lawrakiba saruk yaruba MPSC exam da mai paklaba amadi class 10 amasung class 12 ki exam singda mark wangna fangduna mai paklaba mahiroi shingbusu SFC Samaram gi mai kaidagi achamba khudol sing piduna pawning thagotki Tournament adugi best player gi mana John FC Achanbige gi Jonis best discipline team gi manana Sora FC top scorer gi manana Samaram FC gi Taj Khan goal tara chanma ngamduna amadi best goalkeeper gi manana Samaram FC gi Sohel na sel amadi trophy gi manasing fangki Tournament ki final da sanakiba match da John FC Achanbige na host team SFC Samarambu goal aniga amada maithiba piba ngamkibani Tournament asigi winner da Imphal East ki Nilakuthi da leiba Laishna package drinking water sponsor toba case prize lupa lakh amaga lising yangkhai amadi trophy aduga runners up da lupa lakh ama ABCEDO Samaramna lupa lising yangkhai sponsor toba amadi trophy loinana best player best goalkeeper top scorer sing da sel oina lupa lising manga amadi trophy sing amasung best discipline team da sel oina lupa lising tara amadi trophy gi manasing pikhi Anabasidi mayam hana khambire paidagi inkhalaiba naharon haibitare hayenge tungge khoigi jati sigi yumbire aduga khoigi leipak sigi su tunggi laibak lepi gadoriba lepkadoriba khoigi chanau sing yo no na inkhalaiba naharon singse tinjam tajingdana aran balambida guide tawduna hojiki matamgi chanadaba haibatare nishada mayon banatana hojiki tongan makhani nisha kari mayam leihe aina tajabadadi player amatana dugumba nattaba chinjak sai haise ai tadaba ai tarang madong sumande 99.9% afaba player sugumba sanaba sidaida thawai yawba angang singsi adugumba nattaba chinja aduga nattaba sanga ai tawamgani haise ai haijadaba aduna akoigi state se Manipur se chawkhaba Bharat sigi mahut sinna represent tawna Prithvi international arena da tongan ba event kaya da Bharat ki mahut singna Manipur sina Bharat asi Prithvi da masatta iba adugumba state amani aduna aina khamgani ngusi akoi state sidagi aduga nasigina Samaram sigi akoi da leiba tungda hogolaiba sainau singse afaba sanaroi masa mau tinjang tajang daba yamna healthy oiba yamna thauna leiba sanabaji chumnadagi masa mau phanuna bedanate niyoi bagi maman naigraba gun haibatare thaksi kasi discipline haibase kwaidagi hena kanaguma samajama leipak ama aduga mani akhoi society se thaksi kasi leiba discipline leiba samajama oidri bhai akhoi chakhat pangamoy na hainari bini ngasi prithvi ga chakhat khaba leipak sing haibitare masi maybe Japan oiba yai Singapore oiba yai any ama chakhat khaba leipak sing se Southeast Asian countries sing da ya country ama ni khang ming panjabai wani chakhat leibai maram si karigino na haibida